ꯃꯌꯥꯝ ꯆꯠꯄꯒꯤ ꯊꯥꯡꯃꯩꯕꯟꯒꯤ ꯂꯤꯂꯥꯁꯤꯡ ꯈꯣꯡꯅꯥꯡꯈꯣꯡ ꯃꯅꯥꯛꯇꯀꯣ ꯁꯤꯗ ꯆꯨꯍꯤꯡꯒꯣꯝꯕ ꯏꯌꯥꯝꯕ ꯑꯃꯈꯛ ꯂꯩ ꯁꯤꯗ ꯆꯨꯍꯤꯡ ꯊꯛꯀꯦꯅ ꯆꯨꯍꯤꯡꯒꯣꯝ ꯈꯛꯇ ꯍꯥꯏꯔꯝꯕꯅꯦ ꯑꯗꯨꯒ ꯁꯤꯒꯤ ꯃꯅꯥꯛꯇꯀꯣ ꯑꯩꯈꯣꯏꯒꯤ ꯍꯪꯒꯥꯝ ꯃꯇꯣꯟ ꯍꯧꯕ ꯍꯥꯏꯇꯥꯔꯦ ꯌꯣꯟꯕ ꯑꯇꯩ ꯃꯌꯥꯝꯁꯨ ꯂꯩ ꯑꯗꯣ ꯑꯩ ꯆꯦꯡꯒꯤ ꯂꯋꯥꯏ ꯁꯥꯔꯀꯥꯟꯗ ꯅꯝꯕꯔ ꯄꯤꯒꯦ ꯇꯧꯅꯤ ꯑꯣꯀꯦ ꯆꯦꯡꯒꯤ ꯂꯋꯥꯏ ꯁꯥꯒꯦ ꯏꯃꯥꯒꯨꯝꯕꯅꯦ ꯈꯔ ꯑꯍꯜ ꯑꯣꯏꯔꯦ ꯑꯃꯨꯛ ꯑꯩꯁꯨ ꯇꯧꯕꯤꯔꯕꯣ ꯑꯍꯨꯝ ꯑꯩꯁꯨ ꯄꯨꯂꯞ ꯍꯩꯗꯣꯏꯔꯣ ꯑꯩ ꯅꯨꯡꯉꯥꯏꯔꯣꯏꯅ ꯑꯍꯨꯝꯗꯤ ꯁꯦ ꯇꯥꯃꯣ ꯑꯩꯁꯦ ꯀꯌꯥ ꯀꯌꯥ ꯂꯧꯒꯦ ꯑꯣ ꯑꯩ ꯁꯨꯝ ꯚꯤꯗꯤꯑꯣ ꯂꯧꯒꯦ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯂꯧ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯁ ꯑꯗꯨꯗꯤ ꯑꯁ ꯑꯩ ꯈꯨꯠꯁꯦ ꯌꯥꯔꯣꯏ ꯇꯧꯔꯤꯁꯦ ꯌꯥꯏ ꯌꯥꯏ ꯍꯥꯏꯕꯤꯔꯛꯑꯣ ꯇꯥꯃꯣꯒꯤ ꯒ꯭ꯂꯥꯁ ꯁꯤꯗ ꯀꯨꯟꯅꯦ ꯍꯥꯏ ꯃꯌꯥꯝꯁꯨ ꯊꯛꯄ ꯂꯥꯛꯄꯤꯌꯣ ꯑꯌꯨꯛ ꯍꯧꯔꯛꯄꯁꯤꯗ ꯆꯨꯍꯤꯡ ꯊꯛꯄ ꯌꯥꯝ ꯐꯕꯅꯤ ꯍꯥꯎꯗꯧ ꯃꯥꯟꯕ꯭ꯔꯥ ꯌꯦꯡꯕꯤꯌꯣ ꯃꯌꯥꯝꯗꯣ ꯆꯨꯍꯤꯡ ꯊꯛꯄ ꯍꯛꯆꯥꯡ ꯐꯕꯅꯤꯀꯣ ꯃꯌꯥꯝ ꯂꯥꯛꯄꯤꯌꯨ ꯇꯥꯃꯣ ꯄꯨꯡ ꯀꯌꯥꯗ ꯊꯣꯛꯂꯛꯑꯦ ꯃꯔꯤ ꯃꯈꯥꯏ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯂꯧꯒꯦꯀꯣ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯑꯍꯨꯝ ꯑꯗꯣ ꯁꯤꯗ ꯑꯩ ꯄꯥꯏꯒꯦ ꯌꯥꯏ ꯌꯥꯏ ꯀꯩꯅꯣꯝꯇ ꯍꯪꯒꯦꯀꯣ ꯁꯤꯗꯨ ꯏꯃꯥ ꯍꯪꯒꯥꯝ ꯃꯇꯣꯟ ꯑꯅꯧ ꯑꯅꯧ ꯌꯣꯜꯂꯤ ꯁꯤꯗꯤ ꯀꯌꯥ ꯀꯌꯥ ꯁꯥꯏꯅꯣ ꯁꯤꯕꯣ ꯑꯣ ꯑꯗꯣ ꯏꯃꯥ ꯑꯅꯤ ꯆꯨꯍꯤꯡ ꯊꯛꯄ꯭ꯔꯥ ꯊꯛꯑꯦꯕꯀꯣ ꯑꯩ ꯁꯨꯝ ꯑꯅꯤ ꯈꯛꯇ ꯍꯥꯏꯕꯤꯌꯨꯀꯣ ꯑꯩꯅ ꯅꯨꯡꯁꯤꯕꯒꯤ ꯁꯨꯝ ꯄꯤꯗꯣꯏꯅꯤꯀꯣ ꯑꯩ ꯑꯃꯃꯝ ꯁꯨꯝ ꯂꯥꯟꯖꯒꯦꯀꯣ ꯆꯠꯆꯦ ꯏꯃꯥ ꯆꯨꯍꯤꯡ ꯊꯛꯄꯤꯌꯣ ꯌꯧꯔꯛꯄꯁꯤꯗ ꯍꯛꯆꯥꯡ ꯐꯕꯅꯤ ꯁꯤꯁꯦ 이마 ꯆꯨꯍꯤꯡ ꯊꯛꯄꯤꯁꯦ ꯅꯆꯥꯅ ꯑꯉꯝꯕ ꯅꯨꯡꯁꯤꯕ ꯁꯨꯝ ꯄꯤꯅꯤꯀꯣ ꯑꯩ ꯆꯨꯍꯤꯡ ꯊꯛꯄ ꯍꯛꯆꯥꯡ ꯐꯩ ꯍꯥꯏꯕꯅꯤ ꯍꯪꯒꯥꯝ ꯃꯇꯣꯟꯁꯨ ꯌꯥꯝ ꯅꯧꯋꯦ ꯐꯩ ꯊꯛꯄꯤꯌꯨ ꯑꯩꯈꯣꯏ ꯇꯥꯃꯣꯒꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯇꯟꯗꯅꯀꯣ ꯊꯧꯅꯥ ꯂꯩꯅ ꯇꯧꯍꯟꯅꯤꯡꯉꯦ ꯃꯌꯥꯝꯁꯨꯀꯣ ꯍꯧꯖꯤꯛꯇꯤ ꯄꯩꯁꯥ ꯌꯥꯎꯗ꯭ꯔꯗꯤ ꯍꯤꯡ ꯌꯥꯄꯣꯠꯇꯦꯕ ꯃꯥꯅꯦ ꯁꯦꯟ ꯌꯥꯎꯗ꯭ꯔꯗꯤ ꯌꯥꯄꯣꯠꯇꯦ ꯀꯌꯥ ꯇꯥꯔꯦ ꯇꯥꯃꯣ 100 ꯇꯥꯔꯦ ꯒꯤꯂꯥꯁ ꯃꯉꯥ ꯁꯤ ꯒꯤꯂꯥꯁ ꯎꯒꯗ꯭ꯔꯥ ꯄꯤꯕꯤꯌꯨ ꯑꯍꯨꯝ ꯑꯗꯨꯗꯤ ꯁꯤꯁꯤꯒꯤ 100 ꯑꯃꯀꯣ ꯁꯤꯗ 100 ꯑꯃ ꯂꯩꯔꯦꯀꯣ ꯁꯤꯁꯤꯅ ꯅꯅꯥꯎꯅ ꯅꯨꯡꯁꯤꯕꯒꯤ ꯏꯌꯥꯝꯕꯒꯤ ꯊꯧꯅꯥ ꯂꯩꯅꯀꯣ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯂꯣꯏ ꯃꯤ ꯈꯨꯗꯤꯡꯃꯛ ꯐ꯭ꯔꯤꯗ ꯐꯝꯅꯤ ꯊꯣꯛꯇꯣꯛꯄꯨꯗꯤꯀꯣ ꯄꯩꯁꯥ ꯌꯥꯎꯗ ꯍꯤꯡ ꯌꯥꯗꯕꯅꯤꯅ ꯁꯤꯅ ꯅꯅꯥꯎꯅ ꯄꯤꯖꯕꯅꯤꯀꯣ ꯅꯨꯡꯁꯤꯗꯅ ꯑꯉꯝꯕ ꯃꯇꯦꯡ ꯍꯥꯏꯇꯥꯔꯦꯀꯣ ꯍꯣꯏ ꯌꯥꯝ ꯁꯤꯝꯄꯜ ꯑꯣꯏꯔꯣ ꯏꯌꯥꯝꯕ ꯐꯔꯦ ꯑꯣꯀꯦ